Middle East Laibak Singda Ukrainian forces na Iran gi sahid drone sing tugai ki. Iran da lan kalingay manungda Middle East ki Laibak kayada Iran na sahid drone sizinaduna attack torokpada Ukrainian military personnel sing na kapthaduna mateng pangki. Masigi operation ase Russia na Ukraine da sizinariba chap manaba khulai thengnabada khongbu oiba Laibak singi mateng pangnabagi damaktani haina Ukraine ki President Volodymyr Zelensky na phongdokre. Iran na supply toba amasung Russia na kona muk masagi oiba mongda puthokhiba sahid drone singa se Russia na Ukraine ki mathakta angakpa phangna sizinari. Mamal yamna hongba lairabagi cruise missile harga khangnariba drone ase air defense missile sing na kapthaba matamda yamna chunadaba mongda sel yamna tinghale. Masina maram oiduna Ukraine na masagi oiba mongda suicide drone sing thugainaba interceptor drone puthoktuna Russia ge attack ngakthokpagi thabak chathari. Ukraine na khulang hanbagi saruk kama oina hadak Iran ge attack mayokna khiba Gulf Laibak singda interceptor drone singi mateng pangki hairi. Zelensky na phongdokhiba matungina Ukrainian military personnel sing na so Middle East na laktuna Iran na kapsilakhiba sahid drone sing thugaibada mateng pangki hairi. Masi training mission nate natraga exercise to sunate masidi taseng na thabak onthokpa yagadaba modern air defense system ama semgatpada support tawbagi wafam ni haina Zelensky na haiki. Iran na Russia da suicide drone gi mateng pangba matamda matam sang na thamoi chaktuna lakhiba Ukraine na Iran ge attack mayok na ba Gulf Laibak singda mateng pangna ba chongthorakhibani. Zelensky na karam Laibak singda mateng pangkhibage haibadudi pankhide. Adubo Middle East lamdamda Ukrainian expert chani kunipan deploy tawkhi haina Zelensky na mamangda su haiki. Iran gi drone attack ngakthokpiba sigi khulang oina Ukraine na masagi energy infrastructure singbo Russia ge attack tagi ngakthoknabagi damak khulai phangkhe. Karigumba kanda thau oina phangkhe aduga karigumba kandana sel gi mateng oina phangkhi haina Zelensky na haiki. Air strike ta sokhiba Iran gi hanagi foreign minister sikre. Iran na nuclear khulai painaba khonarakpa yai haina matam amada phongdokhiba Iran gi hanagi foreign minister Kamal Kharaji mamang chaywoldagi laikanaduna lakhiba do sikre hairi. Kharaji asi mamang chaywolda US amasung Israel gi air strike ta yamna thina sokhibane. Kamal Kharaji ase Iran gi reformist president Mohammad Khatami gi makhada foreign minister oiki. Matungda Iran gi hanagi supreme leader Ayatollah Ali Khamenei gi foreign affairs advisor oina laike. Disingani kunithoida Al Jazeera network ki interview amada Kharaji na nuclear bomb ama sanabagi technology gi upaya do Iran da leire. Adu nuclear bomb ama sanaba phirepti loba leitre haina phongdokhi. Mahaki wafam maduna maram oiduna Prithvi gi Laibak singna yamna nungnangba pokhankhe. Marakasida Iran na ceasefire thugaiduna aerial attack torakkhre haina Kuwait na lauthokhraba matungda Iran gi paramilitary revolutionary guard na Iran gi maikaidagi Gulf Laibak singda attack tawkhiba leite haina sengdokkhre. Aerial attack torakle hariba report asi asumba oiba tarabade madu yeknaba Israel natraga America na tawbu oigani haina revolutionary guard na haikhe. Sahi kuntaruk khakta ngairibi Ruby Kumari Thakur bo Nepal ki deputy speaker oina khankhre. Nepal da masagi sahi kuntaruk khakta ngairibi Ruby Kumari Thakur bo House of Representative ke deputy speaker oina elect tawkhre. Mahakase office asi paiba khwaidagi naha oiribini haina paugi source asina hairi. Shram Sanskriti Party ke elected member oiribi Thakur asi Rashtriya Swatantra Party RSP amasung atai party singna support tawduna elect tawkhibani. House ta tinkhiba lawmaker chani yankhai taruk ki manungda Thakur na vote chani kunmapan phangkhe. Mahaki lamba oina chongthorakhiba Rashtriya Prajatantra Party ki Saraswati Lamana vote manga phangkhe. Lawmaker kunithoi de vote hadaba yaukhide. Nepal ki constitution matungina speaker natraga deputy speaker adu nupi oigadabani. Amasung masigi pham ase tongan political party ki members sing na paigadabani hairi. Chinese president na
Taiwan की opposition leader ga unakre chahi tara rom gi matung da ahan boina China da thungkhiba Taiwan की pro China oiba opposition Kuomintang की chairman Cheng Liu na ngasi Beijing da Chinese president Xi Jinping ga unakre maduda Taiwan की ningkha tambagi wafam asina nakalani की marakta lingzen manaba kaihalli haina Chinese president na phongdokhe Taiwan da praja की support mapung phana phangdaba opposition party leader na China da thunglaba se China na Taiwan की mayokta military amasung political pressure kanna piringai talaktani lagliba me thada United States की president Donald Trump su China da thunggadawriba dugi mangoina na Cheng na China da laktuna issue kaya की matang da khanakhebane nakal animakta leiriba mi sing asi Chinese ngaktane aikhoina ingthaba chaukhatpa I pau phaunaba mateng pangnaba darkar oi masi maikai animak ki miyam gi apamane adubu Taiwan gi ningkha tambagi wafam asina nakal ani gi apunbagi saktam na yamna kaihale masi gi wafam ase aikhoina yade aduga khangduna leibasu tawroi haina president Xi na Cheng da haikhe Taiwan da miyam gi mapung phaba support phangduna sarkar pairiba Democratic Progressive Party ase China na separatist kangbu ni haina lauri communist lebak asina China ga naksinna ba mari thamba pamba Kuomintang party budi support tauri Myanmar da halaing na president toina wasakre Myanmar da lisingani kunmathoi ge angan ba sarukta Aung San Suu Kyi gi civilian sarkar bo nampu da lauthokhiba military commander Min Aung Hlaing ngasi wathok oiba mawng da lebak asi gi president toina amuk wasakre hairi Hlaing ase yamna wathok oikiba general election da elect tawkhibani Aung San Suu Kyi gi yamna maming leiraba National League for Democracy yauna party kaya mikhal da saruk yakhide doinana United Nations ke expert sing amasung rights group sing na mikhal adu niyom chumna pangthokpa oikhide haina phongdokhibani Japan ki drummer Prime Minister Takaichi na legendary group Deep Purple ki members sing okhre matam amada heavy metal drummer warakpa Japan ki ahanba nupi Prime Minister Sanai Takaichi na legendary British rock band Deep Purple ki members sing yamna harauna okhre hairi Prime Minister ki office ta leiba guest room amada band members sing ogladuna Takaichi na Japan da taramna okchari Deep Purple na mafam sida lakpase aihak thajaba ngamde haina yamna harauna phongdokhe Deep Purple ki drummer Ian Pesta Takaichi na mahaki khuyek yawba Japan na saba tama drumstick ama khudol tawraduna nahakti aigi sorni haina phongdokhe maduda Pesta na nahak su drummer ni aikhoi marup ni haina paukhum pikhi college matamda hard rock amasung heavy metal music ki fan warakpa Takaichi na English amaga chamapan humra ni thoida Deep Purple ki Highway Star amasung Smoke on the War gumba yamna ngaujana tarakpa kaya tamkhi junior high school ki matamda Deep Purple ki cover band amada Takaichi na keyboard khonglakhi adubu university mahiroi oina mahak drums ta muk onsin khi hairi haujikti aihaki puroibage hek khanabada aihakna Deep Purple gi sai ban gi drum hek thilli haina Takaichi na noktuna phagi tawkhe mamang da su amukhak Takaichi na barnase mahaki khwaidagi pamjaba isai singi marakta amane madu tabada wakhal si yang yangi haina phongdokhe